Sijinnaduna Khongjang Loi Singbu Kihan Khanghanduna Leire, Rahul Gandhi. Nahasingi Khongjangda police na kahenba force sijinnakibadu Union Home Minister Amit Shahna tekchak pugadabani haina Congress lochingba Rahul Gandhi na fongdokladuna Central Laingangna Khongjang Loi Singgi amadi nahasingi kholaubu namthanaba honabada Khunnek Meeyoi sing amasung horan chinthi tawba Meeyoi sing Sijinnaduna Khongjang Loi Singgi yumda lakuna Kihan Khanghanduna thabak chathaduna leire haiki. Mahakna makha taraduna education system da ahomba purau haina demand tawjaba naha Singbu Kihanduna namthagani khaliba laingak asi karamba laingakno chahi tara manga khakta ngairibi nupi macha amana fajadaba wahai wata fongdoklobagi damakta miyam mamangda lale haihalaga laingakna huran chinthi tawba Meeyoi sing Sijinnaduna naha singgi chin menana ba honarapadana tasin ushnadana leiriba luchingba sing asisu angakpani naha singdi pauche singi mamangda leptuna wangang bangamni adubo Amit Shah amadi PM Modi di pauche ki mamangda ngasi fawba leptuna wangang bangamdaba pangdaba Meeyoi singni ngasi fawba PM natraga Home Minister gi maikaidagi police na kahenba force sijinnakibadu karigino haina sengdorappa leitri masi accountability lawdanaba honabani Nakalamaromda Parliamentary Affairs Minister Kiran Rijijuna Rahul Gandhi ga unaduna nongjumi from the chorang na bathokuna house ki proceeding mapumfana chathaba yadana lagliba asigi matangda opposition ki maikaidagi su cooperation PBU haiduna khananai nakre Charagasida foreign contribution regulation amendment bill ki matangda wa ngangnaba Amit Shah sem saduna laikre haidi